ZUF na sphere Thugairaga National Highway Kuntratareta Maram Chadana Tesk Loui Nscn Jelarong United Front na sphere Thugaiduna National Highway Kuntratareta Maram Chadana Tesk Loui haina Nscn Maran Sirak B Makhatana ZUFJ na India lenga ka khutyek pinakiba nongmai kapna daba operation chathadaba haiba yana warol thugaire haina sumaral city Nscn Central Administrative Officer Jelarong na reason dagi thadorapa cherol amada ZUFJ na itattatana landa National Highway Kuntratareta Maram Chadana Tesk Lokhatpa lambi achat awang singda aki akhang piduna sphere Thugaire chahi asigi March kunda Indian Security Force singna ZUFJ gi lami singbu khawpundagi all angro mal haiba kaifudai kuki village ta laiba khul asi fawba thinki mathang numit March kun mathoida ZFUJ gi lami singna kaifudai da laiba Nscn gi posta landarakhi maduna maram oiraga khud thanadaba haiba yana warol thugaibagi ZUFZ ki lami adu makhoi gi Mount Ararat ta laiba designated camp ta hanba ngamkhide Nscn gi cherol asina makha taraduna ZUFJ gi lami singna Nscn ming Sizinaraga National Highway Kuntratareta chatiba gari singdagi Maram Chadana makhal kayagi test khongat pagi thabak chathari lambi achat awang singda ki hanbagi thabak su chathai Nscn gi maikaidagi asigumba thabak tawdanaba ZUFJ da kayarak haikre positive oiba pakhum amata hojik fawba phangdri masina maram oiraga khangba ngambagi pankhai lalakpa makhatana nai tanaba pamdabadagi Nscn gi lami singna tha asigi kuntarukta kaifudaida warning oina nongthakta nomai round kaya kapki hairi tasengbadi ZUFJ asi Indian lenga ki proxy oina mathau tauri makhoigi pandam asi Naga National iho sontha hannabani masigi chapchaba khudam changdam Nscn da lai ZUF ki lami singna su wafam asi social media da phongdokpa laikre Jelarong homeland amagi mangnanda ZUFJ na Jelarong miyambu lana lamjingli ZUFJ asi Naga political ihobu lana lamjingli Naga political ihogi mayokta thabak tawba masana masabu lan hoba amani haizaba kambuni Naga lup sing punsinsi haibagi wafam thamladuna Nscn gi maikaidagi Jelarong region ta operate Tauriba Naga fraction punamakta India lengak amasung Nscn anina kumja Inglisingani kunmanga gi August ahumda khudyek pinakiba framework agreement adu mapungfana thabakta onthoknaba taksinminashi one talk one agreement haiba wahan thok Naga political issue gi warosin puraknaba amata ngairaba lambini loinana yasinaba purakpada Nscn na thazaba thami haidi